ꯀꯩꯅꯣ ꯏꯇꯥꯎ ꯃꯊꯥ ꯌꯥꯝ ꯁꯥꯏꯅ ꯎꯏꯗ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯁꯦꯟ ꯁꯨꯡꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯇꯥꯟꯖꯔꯒ ꯐꯪꯖꯕ ꯄꯩꯁꯥꯗꯨꯅ ꯌꯨꯝꯒꯤ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯌꯨꯝꯒ ꯆꯠꯅꯤꯡꯗꯦ ꯏꯇꯥꯎ ꯊꯦꯡꯅꯔ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯖꯥꯝ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯐꯤ ꯊꯤꯗꯕꯤ ꯐꯥꯎ ꯌꯥꯎꯔꯔꯣꯏꯅ ꯇꯧ ꯂꯩꯔꯦ ꯑꯩꯅꯦꯅ ꯃꯊꯥ ꯁꯥꯔꯤꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯅ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅ ꯊꯕꯛ ꯍꯩꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤ ꯅꯠꯇ꯭ꯔꯕꯣꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯀꯃꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅ ꯊꯕꯛ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯗ ꯍꯌꯦꯡꯁꯦ ꯑꯉꯥꯡꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯗꯣ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯏꯇꯥꯎ ꯑꯩ ꯌꯨꯝ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯩ ꯊꯕꯛ ꯍꯥꯏꯗ꯭ꯔꯤꯒꯩ ꯌꯨꯝ ꯆꯪꯉꯔꯣꯏ ꯏꯇꯥꯎ ꯑꯩ ꯉꯁꯤ ꯌꯨꯝ ꯆꯪꯉꯔꯣꯏ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ나 ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯒꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ나 ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯑꯉꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯄꯩꯁꯥꯗꯣ ꯑꯩ ꯐꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯏꯇꯥꯎ ꯆꯠꯄ ꯌꯥꯔꯦ ꯅꯠꯇꯦ ꯑꯩ ꯂꯩꯍꯧꯔꯒꯦꯕ ꯏꯇꯥꯎ ꯄꯨꯡꯁꯦ ꯊꯦꯡꯖꯜꯂꯛꯑꯕꯅꯤ ꯒꯥꯔꯤ ꯐꯪꯉꯔꯣꯏ ꯍꯥꯏꯕꯅꯤ ꯂꯥꯛ ꯒꯥꯔꯤꯅ ꯂꯥꯛꯏꯁꯦ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯕꯗꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯌꯨꯝꯇ ꯍꯟꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯤ ꯑꯉꯥꯡꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯇꯧꯅꯕ ꯑꯩ ꯄꯩꯁꯥ ꯀꯃꯥꯏꯅ ꯄꯨꯁꯟꯗꯅ ꯀꯃꯥꯏꯅ ꯌꯨꯝ ꯍꯟꯗꯣꯏꯅꯣꯃꯤ ꯑꯩꯕꯣ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯇꯥꯎ ꯅꯪꯒꯤ ꯑꯩꯒꯤ ꯃꯊꯥ ꯀꯣꯛꯀꯗꯕ ꯋꯥꯔꯤ ꯂꯩꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣꯃꯤ ꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯦ ꯄꯨꯈ꯭ꯔꯁꯤ 이번에 ꯑꯁꯤꯁꯦ ꯑꯁꯜ ꯍꯥꯏ ꯑꯣꯟꯊꯣꯛꯄ ꯅꯪ ꯂꯣꯀꯞꯇ ꯂꯩꯅ ꯑꯣꯟꯊꯣꯛ ꯌꯥꯝ ꯇꯧꯋꯦ ꯅꯪ ꯀꯔꯤꯅꯣꯅꯦ ꯂꯣꯀꯞꯇ ꯂꯩꯕ ꯂꯩꯇꯕ ꯅꯪꯒꯤ ꯑꯩꯒꯤ ꯃꯊꯥ ꯀꯣꯠꯇꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯗꯨ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯍꯌꯦꯡ ꯂꯣꯀꯞꯇ ꯌꯧꯅꯦꯃꯤ ꯁꯣꯏꯗꯅ ꯑꯁ CCTV ꯀꯦꯃꯦꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔ ꯆꯠꯈꯤꯕ ꯃꯣꯏꯅ ꯎꯖꯍꯧꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯃꯁꯤ ꯁꯣꯏꯗꯅ ꯄꯨꯗꯕ ꯌꯥꯗꯦ ꯅꯠꯇꯦ ꯑꯗꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ ꯍꯣꯏ ꯃꯁꯤꯒ ꯑꯩꯁꯦ ꯄꯨꯔꯗꯕꯅꯤ ꯍꯧꯖꯤꯛ 이번에 아시가 이제 lau 장아찌 맞다 야들이 lau 이타 이타 이거 이타 너무 따가워 니가 많이 놓고 한국 되는 미는 거 니가 많이 놓고 나한테 시소주 한국 빼야 돼 니가 많이 또 뒤로 한국 빼야 돼 미는 거 까워 으씨 막 뚱그러들 내가 어떠지 뭐. 아스 야마 시도 이망 테네로도 아시 꽉 갖고 사람 미냐마 들어 뭐가 짜가 농하면 좀 있다 봐. 들어 아따 이게 또 뚱그러 봐. 근데 야마 시도 더 와나로 우리 갖고 사나로 상대 야마 세 뭐는 많이 뚱잘래야 그래 포토가 나나 정거리게. 하 조금만 양으로 매암진 좀 뚱먹을 내려디 가나나 상황들을 미는 포도 후랑가라디 하 뿡지주 갈리 너좀 뚱먹을 내 토게 알아 그때로 뚱나가 봐 근데 야마 아따 야마가 디카 사이트 타바에 와나이네 그라디 포타나라 야마 아두 카라 섹션에 세는다고 야라 가나나 이마 아이범 하기지 나네 카카항지 봐 아코레 라이지 이마 아이벤 매암기 세바 또우지 awal apa mayam tu yang janji na lai ni ko khambra aduna ima amana nganga ju ima amana patna nganga ju pana nganga ju akoi gi apok ko yum de le ori ima du ga side le ba ima mayam ju chap man ne khan mangam bu de ne ima ku dim ki seba to ngam ba bi ja koi nu pa tok pa masa am ne na ko lok je ko khambra ken tai ko mai tau je ko kai da to pa di kai tum ja 야마 소노건 잡힐 소노건 다이wen
이야뭐 손에 뭐 반토막 ngọ간 ngay khối mình thằng bộ xích cái máy nó lột ra của quên mình thằng bộ anh đừng ngay khối mình đâu thằng bộ xích cái máy nó xí má hàng của cái nó xí bộ 어그로 가봐 어그로 그때 야마 이거 야마 어그로 야마 어그로 야마 아이고 야마 그때 야마 아이고 야마 땡겨 정해라. 이 양반 어떤 점이 또 아도 그러니까 섹션에 벗어나 세나지고 뭐예요, 양반? 나트라가디 마만 야마 마겐이 아니 보세지 마미. 뭐예요? 너 같이 섹션 떠지고. 야마 야마 이게 그냥 누구다 너? 브라바 우리 뭐 보면 브라바 수로 자기 내야 되는 거. 아이고 야마 아이고 야마 그때 야마 호 아도 아이레지 게임 떠올러 게임 떠올러 까리노 나나 뭐 간떠옵니다 제 다가가다 그래. 안떠니다 나 코바 마시아 그 보셔지 불안해 코바 난 게임라 좀 무닷 코바 망원다 까이로 바나나 카피지 망원다 마 뽀르 브라를 미지 다가가다 내면 강한 거다 보니 뽀라면 이자 추이엔 가다브네 가리 이제 마 뽀르 브라를 짜니 갈리 뭐 마이 꼭도. 아도 마지 까나노 까리노 까마이 또 우노 마나 우라리 지 까리지노 정말 불안하게 돌리고 싶을 바에 하품고 돌리지 어 아도 암다 하미지 아도 암다 하미지 나오자 너 따고 그도록 야마 마시 야로 마시. 삐 하든들이 야지. 따고 마시. 아니 아니지 따이 들나 양반까지. 나이 코하이레드나 미국에 때 전통이나 우란지 뒤떠래네 미국에 때 보거더라 너네 뭐 보자자 걸리지 까지노 너네 때 게임을 찍 남자이 안 떠오르지. 거기 본다. 호에바 두네바 마지 부부야이바 아주 니움 좀 제바고 니움 좀 타바 갈때 우지 깨들어게 거자 저는 까이데노 야마 남나이 되기니 난 까이도록 미나로 나 우지 깨게 원하는 거 아이 정말 공내 판마가 아팡아 팡마 타박 슈라가 이몽 부자보니 ngasi nong ju chu ni na mi na ju kanam dai min re 야야야야시 또 야시 시행부 시행검사는 양반 시보. 시부 시행자 시 야마 야마 ina nang ni se ba ke ne ai matung da patta wa to cha ya mo to ya mai bom ta ga pi wa ya mai patta wa to bang jo wa 식사 사장기들에서 봐. 야마 ai patta wa to ya mo ai tong ja re 아디 다저기들 마시. 만데들 마삭지 마시. 누구든 나와간 짜도 nangi 짜도 akwai myan ko na te pang objekidi nangi yum da cha cha ayo kogi ayi sa te ko Yamboy gitu, iman jai pun tidak kau. Ay jo, yamboy gitu gina duna. Ay choy dan apa apa, mau tabak chura kan? Ay choy dan le, ini yama. no no 야마 야마 그 타래 이것도 뭐 동지 심하게 야마 프랑스도 왜 저렇게 동지 야마 Matung dam man tau ja. mon to ya ko ya ko ya ni de chula ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯕꯤꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯅꯝꯕꯔ
ꯈ꯭ꯋꯥꯏꯔꯝꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯃꯔꯤꯁꯨꯕ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤ ꯃꯁꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯉꯥꯏ ꯅꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯔꯤ